Class 12 की biology की ओइना chapter दा कोई DNA अमदी मागी structure सिगी मतंग दा कोई ना video सिदा फजना explain तोरगा येंगसी अहान बदा कोई DNA सिगी structure सी molecular level दा लाख ट्रिंगाई सिदा नसागी genetics की foundation ओइरिबा Mendel की थबक सिदगी हौरकांदा ngasi उरिबा molecular level सिबाउक्ते लाख पकी वारी से हफेट पदम से मसेम interesting ओइबा वारी नेबको and Mendel na mana tauram Mendel gi work tu kedo 1850 se tauram thabak ni yamna lead ba matam jida tauram thabak ni mana tauramidu mana quantitative data khra collect tawzaram bane ba magi garden da hoba asagi Hawaii truck pambi da mana experiment tawri harakanda mana uba sing du data du mathematically collect tawrakanda data du interpret tawrakanda mana kai hairam ge haba matam da asagi character si pambi du gi character si magi parent magi parent gi offspring da chat pasi pithabasi predict over yai kaina mana number sing du yeng hairam bane ba adagi character si ngasagi pambi sida mongon da yaw ba factor haina koksile mana ma hojik matam da di madu factor du gene khangnara doini ko matam du da mana haiba factor hairi basina pair da lakani aduga sigi posi gamete form to matam da separate tawre harakanda ngasagi gamete sida lakani kaina parent gi offspring da gamete da lakani kaina adugum basimana palame thangai seng mana yam amanung tana khanga ga haibana te magi number du yenga kanda mana uriba film sing du phenotype amadi genotype ratio no chingbu du urakanda hairam bat wahai ngaktene ba sigum baseko Sigi matang sida class 10 gi aina mamang da heredity and evolution hariba chapter da magi dihybrid adegi monohybrid cross aduga magi first two law do yam fazana explain to gi brain khali maduda ungtang chalaga yeng view sigi matang sida hena khangning bo oiragadi class 10 haiba malaiti 11 12 haiba malaiti natra ngasai gi science study adu mayam dum chap mana leidorabani aduga hitang details yawba yawdaba haiba da laktini video adu da fazana yawgi bani makada link to supiram ge madu hafet check torga yeng siko aduna Mendel gi si adumain tawduna Mendel gi matam sida sida loigre ko loigra matung da magi thabak si kona last mana leigidrama matung da scientist ing namu rediscover tawrakanda mathang genetics ki development si laeba adumain tawduna Mendel gi thabak tu magi idea sing du genetics ki foundation oina lawi kaina koina haina duine mathang da ngasai gi chromosome se discover tawre chromosome se discover tawra pasi kamain tawge hamtam da microscope si magi quality se am phagale ko matam gi matungina microscope apaba ba thogle adum kanda chromosome habisi uba phangi cell si cell akoi gi noi practical da tamakani practical da akoi gi onion gi magi mara gi maton si ka aga stain tawra yeng matam da magi cell division thok mayam uramgani cell division thok padu manung du da chromosome setat na ba adagi chromosome gi structure na chinguma yam du loi urakadoi ne ba si mayam urisi kai gino haibada microscope quality farak padagi uri natra sa sumaina chromosome de discover tawre di chromosome gi behavior makoi si cell division taw matam da makoi na chingthok na bana chingma mayam du uba mit na uba phang mangak tani ba adagi meiosis mitosis kai se study tawre ba adagi haploid number diploid number kai se pire meiosis ta koina haploid ki saigi chromosome se pair de lakpa ka du urani adagi setat na raga pair du nama khak chat ki bagar na chingma mayam du loi ura ka doine ba si mit na uraga microscope sina loina study tawba ya handoi ne ba matang sida ai cell cycle amadi cell division ge atopa video amasu create tawjarake adu kona muk yengminasiko aduma leire adagi somatic cells germ cells siguma mayam se loina koina microscope sina develop torakpadagi uba phange ba mathang danga saigi kogi Walter Sutton hariba aduga Theodore Boveri hariba scientist anisina the 20th century gi ahan basida mokoina sagi chromosome gi behavior si meiosis to matam da chromosome gi behavior se study tawraga yeng matam sida moina sagi Mendel na hairam baduga haifet manabadong tawbudu Mendel na kari hairami ngasagi factor do hojikna gene kaurani factor do gamete formation da setat nai aduduga ngasagi nama lai ka haiba Mendel na suggest toram badu Mendel di chromosome kai sinaram ponte chromosome haiba wahi ga sinaram ponte adagi gene kai ba wahi sinaram ponte ba de factor adagi adu yamna kaino oibudo matam du da ariba matam du gi ko aduduna ngasai Sutton amadi Boveri sina maduga haifet mana suggest tawrambadu haifet manabadagi makoina
ngasagi theory ama formulate taweba chromosome theory of inheritance hairasi yam phawbani masi horakpagineba ngasagi genetics ki horakpagi aphaw theory sigi maraksida chromosome theory of inheritance amaneba theories na kari hai inherited traits are controlled by genes residing on chromosome and transmitted through gametes maintaining generation or genetic continuity from generation to generation hai baneba natrasa ngasagi character do inherit to basi kamain to ge haban da gene hariba chromosome da leigada hai sagi gene hariba sina gamete formation da gamete transmit tawrakanda generation dagina generation da adumaina tawraga genetic material sigi through the trait to transmit tawi hena sagi chromosome theory of inheritance na hairam doineba aduna matang sida kanana hairam bano aduna ringsango sutonamin boveri si exam da competitive exam da zurum hangba yai adagi exam da zurum phasana hangba yai natra adagi chromosome theory of inheritance na kari tai haibana chingba mayam du matang sida khangjal horase mathang da kari lake hematam da adumain tawdana koina moina theory si hairama matung sida ngasagi chromosome si actively study tawa hore scientists singina chromosome si study tawra kan sida chromosome sida yaudoi si nucleic acid si yaweba nucleic acid si yawrani adagi aduga protein kharasu yaweba DNA amadi protein ani sina punjala kan sida chromosome sida yawram doine ko aduna chromosome haisi kashnate ngasagi maru ebudinga magi DNA duga adigi protein duga punjinara kan da khoina chromosome korpwane aduma leire adagi atop scientist sina sagi DNA sina akoina chromosome sida protein amari DNA yaure se khangabani na adagi sagi mamangi scientist duna chromosome theory of inheritance na chingba mayam pirame adaida makha taba scientist sina makoina sagi thangai sina genetic material oirisi karino oidoino haibase moina thiba horeba protein no oidoira natraga DNA sina oidoira si wahang si moina hangeba Madurai da yam phawba scientist ahum ko Oswald Avery adagi Colin McLeod adagi Macklin McCarthy sing makoi ahum sing sina kadoba 1944 da DNA sina genetic material ni haina makoina proof toba experiment khara mayam da ulakre madagi koina khangdoini DNA hariba sina genetic material oidoini protein na nate habasi hairakadoini sigi matang da yam chawna chapter yawba yai masi yam phajana di sidai discuss tawroroge just mention khaktang tawramage makoina tawramba experiment graphite hariba scientist na su ahamba da mana haurakpada experiment ama tawki ko graphite sina suggest tawrame already madudi kai no habam da DNA sina genetic material oiba yai habasi suggest tawrame graphite sina ko aduga ko na sagi scientist hojiki scientist ahum duna sagi sigi right hand side pi riba experiments yam elaborate oina experiments si tawrakanda fazana confirm tawki ba moina ko DNA hariba sina genetic material oidoini habasi adumaina taglakhi ba 1944 dani ko se war manungi loiram dai gi swaida ko adagi kaidore adoi tardi khoi genetic material si khange du DNA si sidai sidam kupna yengba hore scientist singina kupna yengba horakan sidai sida magi structure si study tawba haurakhreba magi structure si study tawba haurakre phajana khangbadi ngamdri matamduda 1950 dai bhauta DNA gi structure si khangba ngamdri aduna DNA gi structure si magi model na chingbodo laktringeida amaru eba term singhana yengi si ahan bada nucleotides haibasi laeba nucleotide haisi karam kana nucleotide kaugani haiba matamda nucleotide si masagi DNA madi RNA sabada changba machak tu oirakadori bani nucleotide mayam sina pareng lenge haira kanda DNA natraga RNA habasi form torakadoi masigi details si tamna lake ahambada nucleotide si phajana yengi si ko nucleotide sida yaudoi si nitrogenous base ama yaugani nitrogen carry tawba base ama yaugani aduga pentose sugar ama yaugani carbon manga puba sugar group ama yaugani aduduga phosphate group ama yaugani ahumje punjanle haira kansida isida nucleotide haira kadoini songi side ki kwai right hand side te ladies nucleotide si ahumje punjala kanda ora kadoini aduga sida isida nitrogen base nitrogenous base ama yaure nitrogen puba base ama leire adagi sugar carbon manga yawa sugar group ama yaure aduduga phosphate group ama yauba ahumsi pula kansida nucleotide haira kadoini the phosphate group yarok tataragadi madubu nucleoside kaugani basidana phosphate group yarok tragana kedauba nucleoside kauba phosphate group yaragana nucleotide kaugani masire natra aduni adagi
ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯣꯇꯥꯏꯗ ꯁꯤꯅ ꯄꯔꯦꯡ ꯂꯦꯡꯉꯦ ꯍꯥꯏꯔꯀꯥꯟꯗ DNA ꯑꯃꯗꯤ RNA ꯃꯣꯂꯤꯀ꯭ꯌꯨꯜꯁꯤ ꯑꯆꯧꯕ ꯃꯣꯂꯤꯀ꯭ꯌꯨꯜ ꯃꯥꯏꯀ꯭ꯔꯣ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤ ꯐꯣꯔꯝ ꯇꯧꯔꯛꯀꯗꯣꯏꯅꯦ ꯀꯣ ꯑꯗꯨꯒ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯕꯦꯁ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯣꯁꯥꯏꯗ ꯑꯃꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯣꯇꯥꯏꯗꯁꯤꯗ ꯆꯪꯉꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯕꯦꯁꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯑꯕ ꯄ꯭ꯌꯨꯔꯤꯟꯁ ꯑꯃꯗꯤ ꯄꯥꯏꯔꯤꯃꯤꯗꯤꯟꯁ ꯍꯥꯏꯔꯤꯕ ring ama yauba adagi ring ani yauba haina purines amadi pyrimidines haibasida laktoine makada ngasai amuk yengsi DNA amadi RNA gi khenabasi huren last slide amada ai phajana di haige adubu DNA ga RNA ga khenadoisi magi sugar group da khenaba amala ani aduduga ngasai gi DNA sida di adenine guanine amadi cytosine aduga thymine habasi yaurakani ba adenine guanine amadi cytosine animakta yaudoi aduduga thymine hariba T haribasi only DNA da lakani aduga RNA dana T sigi mahuta uracil hariba kano se sagi nitrogenous base ti laktoine ba sisi magyan tare en laurasi sida post hafet tawraga yengo ko hafet point sing si yengo aduduga khoi hojik pyrimidine ring amadi purine ring sida hapsalaga sagatpa nitrogenous base sing du yengse pyrimidine sida makal ahum thongna laibi ai ko pyrimidine gi sigi basic single ring si sida kitang semdok semjin tawre hairakanda sigi form ahum ji phangba yai ba kana cytosine thymine amadi uracil haribasi ko thymine si DNA da yaugani duga uracil sina RNA da yaugani ba sima laire adagi purine gi ring purine si sagi double ring lae double ring sida basic structure oire hakanda sida kitang semdok semjin tawraga ko side semdok semjin tawrakanda guanine amadi adenine hariba form ani si phangdoine ba si pumnamak sina koi biochemistry da yam kupna tamakani ko kupna tamakani masinoi biochemistry da organic chemistry gi adigi sigi structure sing yek patamba adigi structure si maming thon matamba tambana chingma mayam do phajana do details ona tamakani adubu sigi biology gi context na koina khangada basi sigumba mayam si lei adigi makoi si kari khenaba adigi DNA amadi RNA da kai yawna chingba du sigi matang sida adu oina khangase mathang da laktori si structure of DNA si kitang kupsala kupsalak pasida khoina kai hairenga sagi nucleotide sida yaudoi si sagi sugar group amane nitrogen group amane aduduga phosphate group amane punjalaga oi habne natra aduna sagi sugar group se yengse sugar group si DNA da di kedauba DNA da sugar group si sagi ribo sugar group se carbon manga yaw sugar group oi have natra ribose sugar ne ba yaudoi si ribose sugar si ne ba samdori sing ribose sugar gi carbon number 1 carbon number 3 amadi carbon number 5 sida neba attachment tawdoisi aduna odd number carbon sing se 1 3 5 sida carbon number 1 sida always nitrogenous base to samakani sagi RNA amadi DNA animakta kedoba carbon number 1 sida always kedoba sagi magi nitrogenous base samakani aduga carbon number 3 amadi carbon number 5 sigi marak sida carbon number 5 sida phosphate group si samakani phosphate group se samaktoini aduduga phosphate group si carbon number 3 ga 5 ka gi marakta samakan sida mathang pareng lengba yagi doine ko matang sida phosphodiester bond haiba sima thole natra hojiki asai carbon number 3 ga 5 ka sigi marak sida phosphate group ama tawraga same ko phosphoric acid joined to two alcohols alcoholic group ani daneba OH group ani daneba samakadorisi somgina ngasai number 5 ta oirani aduga somgi mathakisina number 3 da samdoini moigi OH group ani dura ester linkage ama taraga samdoini adumain tawduna phosphodiester bond kaweba sigi parts amain taraga mathang mari samgi doine aduna ningsang gadoi sinoina khwai maru ina matang sida carbon number 1 ne 3 ne 5 ne 1 sida carbon sagi nitrogenous group to purine amadi pyrimidine du samdoini aduda hapakadoini aduga number 3 ga 5 kisiduna phosphodiester bond si mathang samaga makha chathagi doini aduna nucleotide amakhakta di koina mononucleotide kaurani ko amakhaktam oiramnina mononucleotide yaudoi si sugar group ne nitrogen group ne nitrogenous base group ne aduduga phosphate group ama ani samaktaraagana si ani yaur adugumba building block ani oiragana dinucleotide hairani ahum suragana trinucleotide hairani adagi taramuk suragana oligonucleotides hairani adagi taragi mathak oigragana polynucleotides haina hairaktoini terms mong asi seasonable mong siko
Similarly, aduneba si basic structure DNA sida urakadoi se koina. Ado koy amuk kupsanna yengsika. Structure si sumaina neba urakadoi se DNA si. DNA si sumaina urakadoi ni masi ahan bada masi James Watson amadi Francis Crick hariba scientist ani sina 1953 da mokoi ki structure to describe taweb. Si mathangi slide sing da fazana detail oina tamsi hauzik hana introductory oina haifet yengsi. Scientist ani sina magi kaino si describe to rakadoi adu daga makoina hai madudi DNA haribasi yamna sangba macromolecule ni masi leather like oiba kairaki type to toraga khoi helix ani khak twist toraga double helix ani khak twist toraga laigani sineba moina hai dois masi ki structure se munna yang khisi ko asagi helix to asagi kaiba ani se polynucleotide ani se nucleotide pareng ani ne balak to si koina ngasai hydro se sugar ne phosphate ne nitrogenous group ne sigi grace na highlight to se nucleotide amane ba nucleotide ama nucleotide ani ahum mathang mathang chakhrani som da su polynucleotide pareng ama chali na polynucleotide ani khak ngadoga kedoba marakta bond sammakan sidai sida helix da twist toraganda central axis and the twist toraganda semi hierarchy aduga masigi structure si masigi structure se describe tawbagi damakta Morris Walkins adagi Watson-CRICK amadi Crick mokoi ahum si 1962 da Nobel Prize fangki bako Morris Walkins si magi satri makhagna Rosalind Franklin hariba magi satri duna X-ray diffraction ga tawdana structure si suggest tawba haurakadoi de adu mathang yengsi hauzik X-ray diffraction analysis na hauzik panki bado aduna ahawbada X-ray diffraction si tawrakanda magi structure si predict tawba haurakadoi structure si predict tawba haurakdoini matamnuda kamain tawge ha matamda molecules si any protein molecules chemistry yam tawba thabak ne bako molecule amada X-ray si capsulani X-ray si diffract tawrakpa X-ray molecules na thaktorakpa X-ray si kadaba photographic film da capture tawre harakanda photographic film da phangma pattern do analyze tawrakanda moina pattern do dagi clue khra phangakanda molecule do gi structure si moina predict taweb sigi chanabi si main taweb madu ahan bada ngasagi Williams Atsbury hariba scientist na 1938 da mana adumaina tawrameba ngasagi DNA si sizinare harakanda adubu magi asengba Rosalind Franklin sina hen improve oiba photographic image si mana produce togi sidai uliba sigi image Rosalind Franklin duna puthomba image ne basi mana ke dauge matamda mana DNA purified oiba DNA hen pure oiba DNA sizinare harakanda madu X-ray capsule kanda madu fangma photographic photos si puthoe sidai ulisi aduduga kari suggestion khara piram ge have matamda photographic image se analyze torakanda moina predict torami madudi DNA hariba achoba molecule sidai sida magi periodicity khara lei masigi molecule marang manung sidai sida masagi repeated oiba structure khara yawi have moina predict torami matamda Madumalaire, masi 1953 dagi adagi wari ne. Adreida mathang danga saigi Watson amadi Crick hariba scientist anisina fazana ke dogdoiba moina propose tawrakadoi ne structure sik moina tawa propose tawa structure singdu fazana mamutana yengsiko han badama haire two polynucleotide chains anikak polynucleotide haire khoina ngasa haigibudo nucleotide pareng lengbudo oligonucleotide ki mathang taragi mathakta lengkhal akandadi polynucleotide kore natra adumain tawduna polynucleotide chain ani khak central axis da right handed oina double helix form tawi na haibene ma hai moina hairmis ko DNA si structure is main tawi have sai second point da asagi piriba chain ani si anti parallel oi haibene amana mathaka ma tanda mana makha kumdaba aduni haibene mo haisi ko masi sidai sidai yengsi ko sigi structure sine ko sigi ribbon oiba red ki ani si polynucleotide chain duni na khanjalasi ko ani du chain ani duni ko si aduga nasagi chain ani si central helix central axis se black na piri si central axis ni na laurasi adugi sidai sida right handed helix ta coil ta we have ne aduga ani si anti parallel oi have ne moi hais matang da kari haira bases of both chains are flat lying perpendicular to the axis haibidi moisi amaga ma lonchin nabagi type ta tawi have ne natra helix sidai sida lai riba mong si ngasai gi
ngasagi kedauba ngasagi magi sugar base magi kariba nitrogenous base singdu keno to buneba kari amaga longkhatnabagi type ta ko longkhatnabagi type ta leiduni aduga ngasagi longkhatnari basi amaga di samnaroi adu marak sida 3.4 angstrom natraga 0.34 nanometer gi arapasi thamakanda amaga gi mathakta longkhatnaraga leibagi type ta leiduni hai ne mo hai sida uris sigi nitrogenous base si sida leire natra si nitrogenous base si sagi flat oina leiduni ko flat oina leiduni habidi perpendicular oiraga leiduni natra sa sigi sida central axis di mayai sida leire khalasi mayai sida leire khaladi ko base si flat oina leira kan sida amaga longkhatna doini mo hai aduga sigi longkhatna ri ba amaga gi marak sida leiri ba distance si kaino habida masagi 3.4 angstrom or 0.34 nanometer oidoini haibane mois ko 0.34 nanometer apart oiba mathangda nitrogenous bases of opposite chains are paired as a result of formations of hydrogen bond ngasagi polynucleotide chain ani dugi marak to da sagi bond gra form tawdoriba ngasagi nitrogenous bases sing dugi marakta bond form tawrakanda moi ani sigi chain ani sigi marakta attraction laidoine DNA di kai haire thymine yawe hydra aduga adenine ga thymine ga si adum pair tawgani aduga cytosine ga guanine ga si adum pair tawgani hai masi amu yengsi ko sigi structures de yengosi adenine amadi thymine sigi marak sida hydrogen bond form tawba yai ko smine torga form tawrami aduga guanine amadi cytosine gi marakta bond ahum form tawrakanda sumain tawduna sagi DNA ki double helix ki structure to the nitrogenous base sigi marak sida sumaina hydrogen bond form toraga ani dugi marakta attraction ama leirakanda DNA ki structure si hold tawrame ko magi structure to support tawrame mathang point da sagi each complete turn of helix is 34 angstrom sange have ma hais complete turn si amuk yengsi ko aduga ngasagi turn to the 10 base pair muk lakani na hai si amuk yengsi ko adagi major group amadi minor group haibam su thole ma du su yengsi adagi ngasagi double helix ki diameter du 20 angstrom muk sangi haibem masi yengsi ko sida mana major group amadi minor group haris akoina basic structure sida asagi two polynucleotides leire parallel oina anti parallel oina chele central axis ta mas double helix oina chele na haire ko mala major group minor group haibam su thole sida asagi magi helix oina kano torako matam sida achauba group ama leirani sida macha group ama sida major group am lae sida minor group am lae sida su major group am lae sida su minor group am lae adumain tawduna major group amadi minor group si alternate tawraga chattoine natra adumain tawduna major group ama aduga minor group ama sina complete turn ama ni haibne mahais ko major group ama minor group sina complete turn ama oidoini madugi complete turn dugi asang basi 34 angstrom sina oirakani haibne natra 34 angstrom si sangi habane mana haji am detail oina ni kumana haire iba structure se ko adudi kaidawre si turn amas sida major group ama minor group ama yauduni madu 34 angstrom sang taragadi ngasagi nitrogenous base amaga gi marakta 3.4 angstrom kano gi gap lay gibe natra 3.4 angstrom gi gap lay gibe ne adudi kedawre adugi kano du khaidoknare gari yenthoknare hair kanda phangdurisi ngasagi turn amasigi manung sida yaudoriba nitrogenous base si tarane ko aduna sagi major group amadi minor group si turn ama kaure madu 34 angstrom sange manung sida yaudoisi 10 base pair ne base pair tara sina saba oiram doine ma haisi aduni masida madu leire ko aduna akoi hauzik ngasagi pairing dusu ningsangani adenine amadi thymine gi pairing leire aduga guanine amadi cytosine gi pairing leire habasima khangani sibawta akoi gi sibawta DNA amadi kanogi DNA gi structure se koi khange ko RNA gi structure si I explicitly phazana describe tawdre adubu very similar to DNA aduma DNA ga chap manara kadoini adubu sida RNA sida khenaba macha khara dilakani madu DNA madi RNA gi khenaba sida yengasi aduna
DNA madi RNA ki khena basi yengsi RNA habadi ribonucleic acid habane duga DNA hasna deoxyribonucleic acid habane habadi magi ribose sugar da oxygen yaudaba oxygen lauthokpa ma yauri deoxy haire isigo madu structure ai thangalaga yenge sikeno torake aduga sida ribose sugar yawi da sida deoxyribose sugar ya deoxyribose sugar yawi harani aduga ngasai ena hosu pan khrabado uracil haiba groups yarakadoni sidana thymine haiba pots yarakadi aduga masi kogi virus kumbagi genetic material oe kogi coronavirus kana ja kan tawrisi coronavirus su genetic material si sagi RNA sino orakadoni virus ki ayamba genetic ayamba virus ki genetic materials RNA na oe adagi atopa organisms ingidi genetic material si DNA na oe aduga DNA se double stranded oe aduga RNA se single stranded oe doineba similarly aduga hojiki sugar gi matang du yengsiko sugar si ribose sugar si kedoba si sineba ribose sugar hais ribose sugar si carbon manga yawa sugar ni carbon number 1 2 3 4 5 sina thara leireko aduga ngasagi leiriba carbon number se DNA amadi RNA sida is maru oigri si carbon number 1 ga 3 ga 5 ka sineba maru oigiba natra 1 ga 3 ga 5 sida neba atai tei ka samjana ido sidana nitrogen base samgiba adagi sidana phosphate group samgiba ne aduga sidai sida koigi ribose sidai sida ngasagi carbon number 2 se carbon number 2 gi OH group si sidagi oxygen si lauthokpa ngasagi OH group si natabida karigumba hydrogen khaktang oirama sigi hydroxide group se ngasagi hydroxide group si natabida hydrogen khaktang oiram taragadi madu deoxy har ngasai oxygen group to yaudramnina deoxy har pone sidaneba kenari se ko RNA ga ngasagi DNA gi khwai achauba one of the biggest differences sing ngasagi oxygen lauthokibadu deoxy har kudabe sida daga RNA da di ngasagi hydroxyl group oina yaudoni aduna mangonda di ribose sugar se oina laktoini sini da ani sigi maru iba khenaba se exam da hanga su sigi differences khara se point khara saraga dum pibi be yare ana sigi structure sing asi maru iba structure sing se sugar gi mong sima ningjang ba yare ko aduna hojik Francis kari WATSON-CRICK ki model du fazana amuk halakanda fazana munna yengo madu kisham kana lu po na tinatra aduni matang sida DNA gi structure si koi loisalasi aduduga mathangi atopa episode sing da koi gi central dogma na chingba adagi atai tei magi replication adagi transcription na chingba translation na chingba mayam na mathang amuk yeng se bako thank you very much and happy